अहानबदा मरुइबा पाउ हौखिबा अहिंग नोंग्याइदा कुकीनि चिंगनबसिंगना सुपरमैना ꯀꯧꯕ꯭ꯔꯨ थोंग अमा बोम पोखाई हंदुना अमांगता थोकनख्रे गाड़ी अचौबा लानबा याद्रे बोम पोखाई हंदुना थोंग थुगाइबा टेररिस्ट की थवोंगनी हाइना हाइदुना थौदोग असिबु कोकोमिना अकनबा मवोंगदा कंडेम तौख्रे हंदक्तगे हौरगा चही खुदिंगी मे अहुमबु मणिपुर की पुवारीदा अमंबा नुमित हाइना थौरम पांगथोकलगनी हाइना फेडरेशन ऑफ सिविल सोसाइटी फोक्सना लाउथोख्रे ngasi nungthil nong amasung len yauna sitkiba akanba nong lainung sitna manipur gi mafam kayada chauna amangata thokhankhre amadi masagi yumpham gi pata pijiba yelhongmi singi pata athubada pithoktrabadi akan makhongjang changsilagani haina mmtu na phongdokhre मैं मुख्यमंत्री नॉर्थ ईस्ट विंडो टीवी की निमिदांगी मणिपुरी पाउ मीटिंग ताबीरिबा सिंगबु सुरबला माइरेंबा मतराम नोक्चरी हौजिक मियामदा पाउ मुचा खाइना जरी मणिपुर मियाम की लाइफलाइन ओइरिबा इम्फाल दिमापुर लंबी नेशनल हाईवे 2 की कांगपोपी डिस्ट्रिक्ट की मनुंग चनबा सपरमैना अमदी कौब्रु-ꯂꯩꯈꯥ अनिगी लोनबदा लैबा थोंग अमा सखंगदबा सिंगना सक्ति लैरबा बोम सिजनदुना थुगाइरमले थौदोग असि ngarang nongyai matung pung 12 ga minute 15 rom tarakpada thokibani hairi थौदोग असिना मनाक नकपदा लैबा युम अमदी चर्च की सिलिंग सिंग अमांगता थोकी सक्ति लैरबा बोम अदु पोखाइरकपदा थोंग अदु मखुल अहुम चाउना हुतुना काइखिबदगी हाईवे असिदा अरुम्बा पोचै पुबा गाड़ी अचौबा लानबा यादना लैरी कांगपोपी डिस्ट्रिक्ट की डीसीना ऑर्डर अमा थोक्तुना थोंग असिदा पोट पुबा गाड़ी लानबसु थिंख्रे NHDCL की टीम सिंगना अथुगा मतमदा थोंग असि सिजनबा यानबा वाफमसु खंगनख्रे मरक असिदा गाड़ी मचा सिंगदी मताइदा लानथोक लासिन तौनरी हाइरी हौखिबा अहिंग नोंग्याई मतुंग पुंखाई अमरोम चटपा दुवाइदा एजेन हाईवे नेशनल हाईवे 2 सपरमैना कौब्रु-ꯂꯩꯈꯥꯗ सक्ति लैबा बोम पोखाई हंदुना लमदम असिगी कांगलो फुरुक कयागी लाइफलाइन ओइरिबा एजेन हाईवे दा येखै थुगाइबा पीदुना टेररिस्ट की थवोंग कया मथंग मथंग चथरकलिबा थवोंगबु कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमिना अकनबा मवोंगदा कंडेम तौरकली कोकोमी की मीडिया कोऑर्डिनेटर 𝗢𝗢𝗓 खुमन मीडिया दा थदोरकवा चेरोलमना हाई हौखिबा एप्रिल 13 ꯆꯦꯟ नार्को टेररिस्ट कांगबु सिंगना जिरी लाइन की कमाईद लैबा तोलेन खुन मपादा ऑयल टैंकर अमदी गैस टैंकर कयादा नोंमैना कापसिनदुना ड्राइवर यावना मियोय कया नोंमैना पांदुना अशोक अपन नंगहनखिबगी थवोंग अदुगा लोइनना हौखिबा चही की जून 12 दसु तिदिम लाइन की क्वाक्ता दसु सक्ति लैबा बोम अमा स्कॉर्पियन गाड़ी अमदा फिट तौसिनदुना थोंग थुगाइखिबा बोम की चैथेंगदा मियोय कया अमा अशोक अपन नंगहनखिबदा नतना मनाक नकपदा लैबा युम कया अमासु अकाय अतोय नंगहनखिबा सिगुम्बा टेररिस्ट की थवोंग कया मथंग मथंग चथरकलिबा हौखिबा मे अहुमदगी ꯆꯦꯟ नार्को टेररिस्ट कांगबु सिंग असिना मिचम कया अमा हाटख्रे मिचम मियाम की युम लिसिंग कया अमा मई थाख्रे मियोय लिसिंग कया की मयुम मकै लैहंद्रे ꯆꯦꯟ नार्को टेररिस्ट कांगबुना मिचम मियाम दा लान चथरक्तुना मणिपुर थुगाइनबा होनरकलिबसी चही अमा फरकलबा फावबदा सेंट्रल लैंगाकना तुमिन्ना लैसिनबसी तराइना लौदे चेरोलसिना हाई एजेन हाईवे असिदा ꯆꯦꯟ नार्को टेररिस्ट कांगबुना हौखिबा एप्रिल 13 दा जिरी लाइन दा पोचै पुबा ट्रक सिंगदा अटैक तौदुना ट्रक कया अकाय अतोय थोकनखिबा ड्राइवर यावना मियोय कया अशोक अपन यावरकपदगी ड्राइवर सिंगना थबक लेपगे खोंजंग चंगसिलकपदगी स्टेट लैंगा की चीफ सेक्रेटरी डॉक्टर बिनेत जोशी अमदी कोऑर्डिनेटिंग कमिटी पोल एंड बल्क LPG ड्राइवर गा खुदेक पिनदुना हाईवे असिदा SOP अमगी सिस्टम मखादा सिक्योरिटी हेना कनखत हनबा हाइना यानरबा मतुंगदा नकल अनिगा साइन तौनखिबगी हेक मथंगी निमित्ता असिगुम्बा तमथिबा टेररिस्ट की थवोंग चथबसी कोकोमी अमदी लमदम असिगी मियामना तराइना खक लौदे नकल अनिगी खुदेक पिनखिबदुगी वहनथोक लैहंदबा हाइबसी लैरिबा लैंगाक असि मियामगी मयोक्ता लैबा लैंगाकनि हाइबसी मयेक सेंगले हाइना कोकोमीगी चेरोल असिना मखा तारे
Chahi asigi May ahumdagi hauduna chahi kudingi May ahum asibu Manipurgi puwarida amamba numit haina thoram pangthoklagani haina Federation of Civil Societies folksna lauktokre wafam asi ngasi kawada leiba Manipur Women's Federation gi office ta pangthokiba paugi mifam amada folks gi president 𝗕𝗥𝗓𝗏 maniharna phongdokibani maniharna hai haukiba chahi gi May ahumdagi hauduna tatharakliba irang asina maram oiduna mioi kaya thawai thakiba yauna mayum makai leitraba mioi kaya lanjanaba yauri Kuki singna asigumba fibam ama ohelakliba asi Manipurgi puwarida amuka kalina haktuna lehauragani numit asibu Manipurgi miyamna Manipurgi amamba numit haina ningsingduna lehaunaba folksna chatminariba ima lup yauna CSO tarahumdoina amatta oina punduna wafam asi laukibani numit asibu ningsingduna kuki furup Manipurgi yeknabagi Furup amani haiba taknaba lamdam asida leidiba miyamna hotnaminasi haiduna numit asida isagi gari singda amuba firal thetpa amadi yumda amuba firal chingkhatpiu hainasu Manipurgi miyamda apil torakli May tarik ahum ida thokiba yamna thoaningdaba adugulaba 𝐶𝐸𝐞𝐶𝐞 𝐍𝐞𝐰𝐬 Manipurda tawgiba adugulaba mokoigi separate administration loinana Manipurgi adugulaba lamasi lauksinabagi horukpa Lanfam maduda atamna maitaigi community da tampakta leba mi singi community detect tawdana khoigi misani matakta sigiba yum lising ani ahungi matakta mai sak kiba duga aji awboda mi yankhai gi mayada khoigi displaced oina dum leigiba loinana duga khoigi mayum makai leitaba mi lising yankhai mo huji tongan ba relief camp da leidana khwaidagi hena awaba ma Mayok nariba asigumlaba Manipurgi chahi lising ani henbagi puwari laiba asigumlaba Manipurgi phajagraba puwari asida amuba kali tection benme tarik kulumdoi megi tarik kulumdoi isingam aniga supna kungamari numit asidagi ahan boina koigi Manipurgi manungda laiba koigi Manipurgi community sing mapanda laiba chojaina laigraba dugumlaba Manipurgi wangmada laiba koigi Manipuri sing India gi wangmada laigiba asigumlaba Koigi Manipuri sing asi pullakanda haiba numit asi akoigi Manipurgi puwarida amuba kali tection ben numit haidna hatagi sahidagi haujarakanda koi observation amadi haiba sigumlaba tathagiba megi tarik ahum dagi mamangi sahigi tarik ahum dagi haugiba dugumlaba kukigi lana sigbu yaningdaba amadi makoina koigi haiba laiminariba sigumlaba community da open nahiba awaba piriba hauji phawda piriba sibu yaningdaba phongtong poina amadi haiba sigumlaba muba kali tection ben numit asibu koigi kaudnaba puwarida kaudnaba gidamakta hadaki sahidagi horakanda Manipurgi puwarida amuba kali tection ben numit asibu Manipurgi puwarida amamba numit haidana koi mingthon jarakanda koi lebak miyam pupna hadaki tarik megi tarik ahum asidagi koi pangthokpa haujaragani Ngasinung til pung ahum khara helakpa matamda len yaungna sitkiba akanba nonglei nungsitna maram oiraga Manipurgi district ayambada paksana amangata thokre akanba nonglei nungsit aduna yum kaya humdokibada natana lambi gina yetta hauba uzaw kaya tekpana maram oiduna lambi thingjinduna chathok chasin yadaba amadi electric post kaya tutharaga leiba loinana gari kaya amangata thokhi Ngasinung til pung mari makhairom tabada khanghodana lakpa nong amadi len yawa akanba nonglei nungsitna Jiribam district mafong kaya dasu uwa tekpa yum kaya tekpa amasum humdokpa yauna pak chauna amangata thokhankhre masina maram oiraga electric line kaya su
तत्खिबना जिरीबाम डिस्ट्रिक्ट की मफम कयादा मईसु मुत्ख्रे हाइरी हौजिक फाउबदा कया अमना अमांग अता अशोक अपन अमदी युम कया तेख्रबगे हाइबगी चपचाबा पाउ फंगबा ngamdri Manipur Lengak Loinana Revenue Amadi Settlement Department na matam gi oiba land gi survey chattaba amadi masagi tawphom thokpa mathau tawdabana ngasidi tampaki amadi chingi leidiba lampum namak sayen ngayenare kangkhong chaire mana aningba pamba tongnare thingbina ba kanamata su leitre mapu pandaba ga chap manare haina Mitai Tribe Union MMTU Manipur na penda fongdorakli MMTU gi secretary Mutum Churamani na ngasi media da thadorakpa chirolamada wafamasi fongdokladuna hai yelhomini hairiba Mitai kaya ama yumpham pata paidana saidanglaga lamja saragum mafam kaya da leiri len isu da lumna lawba lup kaya na jahi kaya gi mamangdagi lamdam asigi selthum paijadraba lairaba yelhomi kaya gi yumpham pata pibiu haiduna tangaduna laklabasu ngasi fawba lenga ngasina thabak amata paikhatana leiri pata paidana leiba Mitai gi masing asi nomo gi asum hengalakpana mamai thangda majority yelhomini hairiba Mitai sing asi yumpham pata leitaba mioina masing yambagi fibam ama lakle Masina maram oiraga purup asigi tunglam chetki damak khalaga yumpham gi pata paidaba mioi sing asigi pata pibiu haina Mitai Tribe Union na yumpham gi pata paidaba yelhomi Mitai singa loinana makhal makha kaya gi khongjang changsin ba hauragani haina MMTU na khangalakli cherolasna hai tampaki district manga asida yumpham gi pata paidana leiba laidaba Mitai imung lising kayama leiramlei chahi yankhai gi mathakta voting right fanghanduna vote thadaduna laklaba citizen ama oirasu Akpigani ama oinasu sakhangbaga loinana voter card I-card paibagi mathakta Aadhaar card su fanglaba lamdamasigi gelhomi oiriba Mitai kaya ama leifam thokpa yumpham gi pata paidana leiramlei Mitai Tribe Union na handak mafam kaya da koicha chatuna yumpham gi pata paidaba mioi sing unaduna amadi makhoi thengnariba amadi mayoknariba khudong chadaba kaya gi matangda kupna khanadainaki ba aduda yumpham gi pata paidana leiba yelhomi kaya amana fongdorakpa awabagi masak oidaba wafam sing adudi India lengakna lairaba sing da piba fangfam thokpa khudong chaba scheme benefit loan kaya amata lawba fangdri maramdi yumpham gi pata paidabana maram oiraga karigumba lengakna piriba khudong chaba sing asi lawgi haiba tarabadi isa gi yumpham gi pata paiba ama mathautai masigi mathakta Central Ministry na sponsor tawba entrance test khak pass tawraga free da mahai tamba yaba school kaya ama yumpham gi pata leitabana lairabana lairik laisu haiba angang kaya ama mama kaya na mahai masing tamhaning labasu form thajin bafau yadana leiri masida natana tongan ba awang ba thaki competitive exam thana ba thajin gada ba che chang kaya ama yumpham gi pata leitaba form lawba amadi thajin ba amatta yade haina journalist na makhatari High Court of Manipur ki Chief Justice Siddharth Mridul na luchingwa team amana ngasi Imphal gi Langol amadi akam pata hangliba relief camp ki phibam yengsin baga loinana relief material sing khutsin nakre ngasi gi yengsin kongchut aduda High Court of Manipur ki Judge A Bimola A Guneshwar Sharma amadi Golmai Giful Silu Manipur ngakpigini Gaiful Silu Manipur State Legal Services Authority Masal Sage member Secretary Alek Muiba yauna atai officer sing su saruk yaki yengsin kongchut aduga mari leinana High Court of Manipur gi Chief Justice Siddharth Mridul na paumi sing na hangba wahangi pakum piraduna hai lamdam asida thokliba wathok asina maram oiraga mioi lising humpuro masagi lamdam asida yum leitaba ama oina relief camp sing da changjafam lauduna leiri lenga ki mathau ama oina makoi gi damak tawfam thokpa tangai fadaba Tauri Aikoigi oinadi lengak amadi makoi singi thong ama oiduna awaba taraba sing asigi wakat sing asi lengak na taribra natraga tadabra amadi logi mathau tarakpa singda mateng pangbani wathok asigi solution di political gi process na tawgadabani waroi sin ama purakna ba nakalani gi marakta wari sanaba ama mathau tai loinana haukiba tha mari romasida Manipur gi tongan ba mafam singda tongan ba community singda leiriba relief camp singda High Court ki maikai degi lengak na hotna riba sigi mathakta angamba mateng sing pangduna lakli Manipur State Legal Services Authority gi paralegal volunteer sing nasu legal gi oiba mateng pangbina ba ground report sing lokhat paga loinana ngapigani mateng pangnana ba ground report sing lokhat paga loinana mateng pangli haina su fongdoki
internally displaced, who are, as somebody rightly put it, homeless in their own state. The government is trying to provide them with the basic necessities as far as is possible for the government. What we are trying to do is be the bridge and between them and the Supreme Court appointed committee, so that we can assist them with all their issues, including legal issues. We are also trying from our own resources to supplement the government's efforts by providing them with mattresses, right? Children with toys, cycles, so that the young children can cycle to school, because they can't afford transport fare. Atumba wafam fongdokliba miyoi amadi fongdokliba wafam adu lali haiduna sengdokadabani haina Peace and Integrity 𝗕𝗥𝗠𝗘 akanba mawongda taksilakpa si yaningde makhatana sengdok sengden tawbana aikoi maselgi marakta nungsinadabagi matak ama lakpa yai haina 35 suba Lok Sabha mikhalda 𝗕𝗥𝗠𝗘 maning lekagi polling station 6/3 da INC gi polling agent oikiba yumnam santana fongdokre ngasi Kaisampata laiba INC gi mirep Bimol Akoijam gi yumda pangthokiba pawgi mifam amada wafam asi fongdokladuna santana hai miyamna nungsina bot piduna mai paklaba luchingba singna miyam mangda sauthokna chatpiyu miyam gi hakpu foiduna namduna laklaga miyam gi luchingbani haiduna chatliba makai laibak asi chokhatpa ngamloi asigumba luchingba sing Manipurda masing yamna lei miyam gi phangpham thokpa haksing niyom chumna sizana handuna miyam gi luchingba oibiyu loinana tha sigi 38 da pangthokiba 35 suba Lok Sabha gi mikhal gi ahanba tangkakta Kairao Assembly constituency gi manung chenba 𝗕𝗥𝗠𝗘 maning lekai da hangba polling station 6/3 da INC gi agent oina changluba matamda masakhangdaba phimu setpa mioi kharana khut tharakpa adu kauthoktuna laikhraba matung nahongnana amuk thodok adugi matangda sengdokadabani haiduna akanba wafam thamlapliba si tawbiganu haukiba khudingma kauthoknaba tamlasi masinatana akanba wafam kaya thamlaklabadi makha tana thoklakpa afa phategi tekchak pumba pikna pugadabani haina su fongdoki जिला को बमना अतुलाई तानी को ना हाइबा वाहयना आईपीएस तको तौगिबने मदुगी मतुंगिना अखोई इनाव जिलाना अखोई मणिपुर की लोकल डेली न्यूज़पेपर अमदा अखोई आइना तौगिबसिंदु अरामबनी हाइबी चार्ज तौको खरा थेनई अदुबु कैसु काइदे माना तौरेबा चार्जिंदो कैसु लै नतब वाफमसिदा अखोई की वइबा पर्सनल वइबा वारीसिदा सुम लेबांग मियांगी यामना मरु वइबा पेपरसिंगसिदा अखोई की स्पेस कलर मांगनबसे तामुजदना आइना सिबो अवाया खुमसे तौजदबनी होगी तांगतुदा माइकोगी संगा एक्सप्रेस थेंगनजबनी अदुन मखा तारपदा याम अवायकुम थोइदोंना तौनगुमसे अदुगा आइना सुम छेंदोरक्तादि हेने हेने सुम इसे सोको वइनी अदुमसु अखोगी लेबिरिबा अतोपा ग्रुप सिंगना हाइतारे आइगी मायोक्ता आइगु लान बुहनबा मनपुर मियामदा लान संगोना बोहनरि बिसिंगी मफमदनि थंगिनबसे आइना सुम छेंदोराइगे अदु मदोंग इसे सोपा सुम हेलकनी अदुना आइगिदी याम सेना मसि बोइना थांगे खोंगदा अखोई असुमगी माइदैदा खोंग थांगा लाकनी तौबदबु लान तौबदि यादि हाबदु मियाम खांगना बोहनरपनी आदुदा आइबु अरामबा तानबा आइबि जसोंगनबा मेयादा के पंगाय हाबदो मतुंग मखा ताना लेपियु आइनि हेन फजना सिंगोरक्तादि अदु नर्मा इजत सोकनी हाबसिम थमजगे लोइनना ngasi miyamgi mihut oibiriba lusinga singa ikoi praja miyamgi hakse praja singna thamoi sena pirakanda miyamgi mihut oige oire harga miyamangda sauthonga sapiyu sauthonga hingbiyu adunatana voter singi praja miyamgi hakku nampuda poidana mundana laaga ai miyamgi mihutni haidana ikoi saliba makai ikoi lambi saukhatpa ngamoi adu malusingba ikoi masing yam lairi aduna ikoi praja miyamgi hakse yargadi नियम चुम्न सिनर काना मियामगी असेंग मिहुल बियो हाबजिमागा मियामगी निसिंग तमजरी Haukiba kumja lising ani ke supna ani dege hauduna Democratic Students Alliance Manipur desamna mahiroi khunai amadi laibak miyam gidamak kathoklaba I haiba hiramda chahi khudingi mega blood donation camp pangthoktuna lakli masige saruk ama oina ngasisu tongan ba hospital singi Department of Transfusion Medicine ga khutsamnaduna marpu mathodak suba awareness kam mega blood donation camp pangthokre State Blood Cell NSM Manipur da sponsor tawduna pangthokiba camp aduda RIMS Jenims Siza amadi babina yauna hospital marida punna miyoi yankhairomna EP ki EP begi thoramaduga mari leinana desamgi ethnic and regional affairs secretary thonawzam azetna fongdorakpada miyoi begi punsi kanba haibasida I haibasi yamna maru oi maramasina desamna voluntary blood donation tawduna miyoi begi punsi bu kanba haibasida ngasi fawba kemasi chahi amada mari rak chathaduna lakpani makhatana su hairiba kem asi chathaduna miyoi begi punsi kanbada achoba thodang lawkhigani haiba wafam fongdoke
ꯍꯧꯖꯤꯛ ꯇꯨꯗꯒꯤ ꯂꯦꯞꯇꯅ ꯆꯠꯊꯔꯛꯈꯤꯕ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯀꯠꯊꯣꯛꯅꯕ ꯍꯥꯏꯕ ꯊꯤꯝꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯔꯤꯝꯁꯇ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔ ꯃꯤ 10ꯃꯨꯛ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯤꯕꯒꯤ ꯊꯕꯛꯁꯦ ꯊꯧꯔꯝꯁꯦ ꯃꯈꯥ ꯇꯥꯅ ꯆꯠꯊꯖꯔꯛꯄꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯔꯤꯝꯁꯅꯦ ꯖꯦꯅꯤꯝꯁꯅꯦ ꯁꯤꯖꯅꯦ ꯕꯕꯤꯅꯥꯅꯦ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯁꯤꯗꯁꯨ ꯃꯤ 90 ꯗꯣꯅꯔ 90ꯃꯨꯛꯅ ꯄꯤꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯗ ꯃꯔꯤꯔꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯀꯠꯊꯣꯛꯅꯕ ꯊꯤꯝ ꯍꯥꯏꯕꯁꯤꯗ ꯁꯨꯃꯥꯏꯅ ꯂꯦꯞꯇꯅ ꯆꯠꯊꯖꯔꯛꯄꯅꯤ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔ ꯃꯌꯥꯝ ꯑꯃ ꯄꯤꯕꯒꯤ ꯀꯩꯅꯣꯁꯤꯅꯤ ꯊꯧꯔꯝꯁꯤꯅꯤ ꯂꯩꯖꯔꯤꯁꯦ ꯊꯥ ꯑꯃ ꯆꯨꯞꯅ ꯆꯠꯊꯔꯛꯄ ꯋꯥꯔꯜꯗ ꯔꯦꯗ ꯀ꯭ꯔꯣꯁ ꯗꯦ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯖꯦꯗꯦꯁ-ꯀꯣꯔꯖꯥ ꯗꯤꯕꯤꯖꯟꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ IRCS ꯕꯤꯁꯅꯨꯄꯨꯔ ꯕ꯭ꯔꯥꯟꯆ ꯕ꯭ꯂꯦꯁ ꯗꯥꯏꯒꯅꯣꯁꯇꯤꯛ ꯄꯣꯔꯣꯝꯄꯥꯠ ꯑꯃꯗꯤ ꯁꯌꯥꯇ ꯐꯥꯎꯟꯗꯦꯁꯟꯒ ꯈꯨꯠꯁꯝꯅꯗꯨꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯂꯤꯚꯔ ꯐꯥꯏꯕ꯭ꯔꯣꯁꯀꯦꯟ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯀꯦꯝꯞ ꯑꯃ ꯕ꯭ꯂꯦꯁ ꯗꯥꯏꯒꯅꯣꯁꯇꯤꯛ ꯁꯦꯝꯄꯜ ꯀꯂꯦꯛꯁꯟ ꯁꯦꯟꯇꯔ ꯕꯤꯁꯅꯨꯄꯨꯔꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ IRCS ꯕꯤꯁꯅꯨꯄꯨꯔ ꯕ꯭ꯔꯥꯟꯆꯀꯤ ꯆꯦꯌꯔꯃꯦꯟ ꯗꯥꯛꯇꯔ ꯋꯥꯍꯦꯡꯕꯝ ꯒꯨꯂꯥꯄꯤ ꯆꯦꯌꯔꯃꯦꯟ ꯏꯔꯦꯡꯕꯝ ꯖꯨꯒꯦꯁꯣꯔ ꯚꯥꯏꯁ ꯆꯦꯌꯔꯃꯦꯟ ꯃꯩꯅꯥꯝ ꯏꯕꯦꯝꯍꯜ Secretary Dr. Huidrom Roman, Joint Secretary Ilangbam Premjit, Executive Member Wahengbam Tolangau, Engineer 𝗕𝗢𝗪𝗓 amadi atai thongmi singsu saruk yaki. Thoram aduga mari leinana Dr. Wahengbam Gulapi na hai chahi khudingi matamgi laina amadi chronic disease singdagi lamdam asigi miyamna naba hanthanaba amadi ngakthoknaba IRCS na atai hospital amadi clinic singa punna khutchamnaduna free health checkup kaya pangthokuna lakli loinana thabum ama chupna chathariba World Red Cross Day ga mari leinana Lanai clinic sing da chatuna miyam na screening tauba taragadi atoba senfam ama chatkadaba adu kannaba amadi mateng pangbo oina ngasi liver fibroscan screening came asi pangthokpani makha tanasu pangthoknaba hotnagani haiki Bless diagnostic Orompaki collection center amoiba asuma jagasida ko Indian Red Cross Society amasung Bless Diagnostic Siga akona puna organize to zeraga Zydus Pharmaceutical Company Ahmedabad ki asuma ida company national sponsor to zeraga ko liver ki fibroscan asi koi mafam sita bangthok chawni Hauzik paugi marak thana ten break ama lominasi Welcome you all to Unapa School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Diabetes ko loy na hinglibasing thamagi manungda control to bangamle. Urea creatinine wangbasu thamagi manungda hantaba ngamle. Kong hamba nungay tebasu numit mga nigi manungda fahan bangamle. Bile sabadi nungsang nabasu chama da chama fahan bangamle. Cholesterol wangba numit kunida normal oy bangamle. BP wangbasu thamagi manungda normal oy bangamle. Fatty liver oy basu thamagi manungda fagat han bangamle. Pumnamak natural oy ba hidak makalna laying jabani. Hakchang da sokadaba side effect amata laite. Makata na hidak chabagi matausu tararoy. Hena kupaparol gidamak ngasimak langsin birau Diabetes Hospital Soibam Laikai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Years of trusted diagnostic service, Babina Diagnostics. Break matungda mayam butanam nokchiri makhataba pau pijari.
ngasi sajibugi tara mangani panba numit ki ayukta kanglei kanglada sana konung ultra sanglenda kangla laikhul hutpegi thoram pangthokre laithau asi kanglagi men surungda pangthoki haina ultra sangle degi thadorakpa cherolamana hairi maina wai tangna sam pathang puthongkhok chatharakpa thoram asi adungai ibudau pakhang-bana leiron nunglonda koina chatluraga kangla menda hanjilakpada haikat laikat chaduna leibaki yaifana ba thongni ki hairi thoram aduda angom ningthau sana konungi famnaibasing maichau maiba amaibi pena loisang amadi thangta loisang na chingbana saruk yaki loinana leibak ningthau yaifana ba leibak ingna chikna panaba yeknabadagi ngakthokpa ngamjanaba amadi phatraba singnaba kayabu maithiba piba ngamnaba thongni ki hairi Hongai minutong maya da paiduna lairiba fata haudi mayam numit kiyani lauthoktabana maram oiduna lambi chatpa mioi singda sathina akaiba piri haina coordinating body khuraina nungaitaba fongdorakli coordinating body khurai gi vice chairman 𝗓𝗙𝗓𝗓 bon khuraina thadorakpa cherolaman hai fata haudi gi mapayasina lambi chatpada akaiba pibada natana manamsu yamna namthire ana ayek yorokpagi akiba leire chaithoktuna matam sangna leirambadagi numit humni marini gi mamangda khomjillaga thambiramlaga lauthokpidana leire masina moiduna mafam asida accident thokthringai amadi ana ayek thoktanaba mari leinaba singna lauthokpiu haina ts bon khuraina apil torakli mahakna hai na yeta leiriba mioi singna asigumba phatta haudi hundoklambasi pharaga coordinating body khuraida pau pibiu natraga mari leinaba singda maralgi matung ina chairak pinaba sinabiu haina makhatana apil torakli Lairik laisu haidaba wakal taraba naha kayana senthok leitrabadi hingbada Laitrabadi hingbada yaraktabadagi sinfam ama thiduna akpigani hingdaba yaraktabadagi sinfam ama thiduna senthok leinaba thorang kaya paikhatnaba horakli thorang sing asigi manung channa langi achokba chaitheng fangduna wakal pukning leitaba ngamdana leiriba Bisnupur maikaida micham miyambu ngaihakta oirabasu pothajaba fangnaba loinana numit lei marudagi thau sungduna atangba thau puthokduna senthok leinaba khapo sangbamdagi ks isor chandrana yamna kanna hotnari new tv na isor chandraga unabada mahakna hai kumsi haubada ngairiba oibana ningba thungba haibadumakti oidre adubu mathang chahidadi hena tawnga numilai farm tawgani hairakhi isor chandra gumna atai naha kayasu magi haizaba sinfam amamam paiduna manipurgi senmitlon fagat hanbada mateng pangsinba amadi senmitlon fanaba hotnaba mathautai sida numilai farm tawjari base mayam gisu awanungai lalaksida pothajanabo oijanabani aduga aigi sentok lambisu asinasu oijabani Pradhanmantri Kushal Vikas Yojana PMKVY gi makada thabak fangdana leiriba naha singda thabak phinabagi pandamda short term training course tathaduna magi sinfamda mai paklaba mioi singda certificate yenthokpagi thoram ama ngasi luwang sangbamda leiba liberal college da pangthokre certificate yenthokpagi thoram aduda Imphal East District ki additional deputy commissioner Dr. 𝗕𝗙𝗓𝗓𝗏 Johnson Trade and Commerce Industry ki joint secretary Polem Lenin liberal college luwang sangbam ki vice principal Dr. W Pradeep Kumar Sung College Adumaki Principal Professor N Sanjoina Thoromadugi Athoiba Mithung Sing Oina Saruk Yaki Ningsing Bagai Mamang Chahigi December Thadagi College Asida Chathakiba Ahanba Phase ki Oina Pickle Making Technician Spice Processing Domestic Data Entry Operator Airline Customer Service Executive Professional Makeup Artist na chingba yauri Thoromaduga Mari Leinana Imphal East District ki Additional Deputy Commissioner Dr. 𝗕𝗙𝗓𝗓 Johnson Hai PMKVY gi certificate fanglaba mioi singna certificate fangle haiduna tumina sinbagi mahutta isana pamna tawkiba sinfam aduda mai paknaba hotnaba mathautai job seeker oibagi mahutta job provider oinaba hotnasi job provider oinaba hotnabada isana tawriba sinfam aduda mai paknaba hotnaba changi hotnaba kanba mioi singi oinadi manipur lengakna su thonglaw na hangduna loan pithanaba ngaiduna leiri haiba khangjinbiu india da leiriba Mi mayam asigi manungda chada humpudi chahi kunmangagi makada leiba mioi singni chahi kunmangagi makada leiriba naha sing wakhalau sing leiba awaba khangdaba chahi matangni asigumba chahi matang asida leiriba naha singna sejanafam khangna sejanaba matamda India asi atopa leiba ka changdamnabada mai pakani haina su fongdoki
job seeker khakta oi gumsi job provider su oi si adana job provider oi ge hai tardi ai gi tawjariba line to scale up to ba sangya ba sibo khoina economic skill onda da economy of scale go ba scale to gradi chawkhana tawraktradi chak si jo mi among gi cha ani dang thong baduga usoki chak yang thong adi pesa charban dai natra ai pulap gi tawradi adana economy of scale se phangna bona bada scale up to ba sangi scale up to ge hai tardi loan lokha ba sangi kamai to gada ge hai base koi gi si PM 𝗕𝗢𝗏𝗏 योजना की ट्रेनर सिंह सुसी नोन हंगौद्रदी मखोइसु तार चखिनी नोइजु सर्टिफिकेट फंगौनी रिजल्ट सर्टिफिकेट फंगबदु नते रिजल्ट से सर्टिफिकेट तुना मरम मोइदना करिगुंबा खरदी आई लेवल दगी मयाम सिदा जॉब प्रोवाइड तौबा ngambagi मोंगदा होनरकदुनेबा Mana masing thaduna ingkol koiduna senthok hena lehen ge hairabadi pot puthokpada tonganba thorang ama tawbo changi wafam asi mai paklaba Bisnupur district ki Khoijaman lambi gi manakta ingkol koidiba waibirena fongdorakpani mahakna ahanbada anganbada kobi faidom macha ama thabada lupali sing nipu fangba ngamkhre hauji kobi lei thanaba thorang tawri mathangda khamen thanaba tawgani asumna pot thabada onduna mi ataina thanadringaida matam khara nganba marakta pot tharabadi sendong fangani adu natana maya hupna low lokpa loiraga tharabadi pothoki ichau thoktuna sel mangani haina birena lomi singda jackson wa thamlakli mayam na pot pothoke haragadi mafam am lenjau thongna low lo matunga thabasi loina ahongbu nangi ada marakta satlaga thabiyo mafam se ai angamada kobi thabada palising phom phangi phedom jimada ado si loiraga amuk kobi lai thagadene di mamang uibasina khamen amuk ujik tanghloi loiraga khamen thagadene hoje aroibada maroiba pawmung hana pizari Haukiba ahing nongyaida kukini chingnaba singna supermaina kobru lekhada thong ama bom pokhai handuna abangata thokhankhre gari achauba lanba yadre Bom pokhai handuna thong thugai khiba terrorist ki thawongni haiduna thodok adubu kokomina akanba mawongda condemn tawkhre Handaktage hauraga chahi khudingi me ahumbu Manipur gi puwari da amamba numit haina thoram pangthoklagani haina Federation of Civil Society folks na lauthokre ngasi nungthil nong amasung len yauna setkiba akanba nonglei nungsina Manipur gi mafam kayada chauna amangata thokankhre amadi masagi yumpham gi pata pidriba yelhomi singi pata athubada pithoktrabadi akan makhongjang changsilagani haina MMTU na fongdokre Ngasigi onadi Northeast Window TV ki numidangi Manipuri Pau matanga se loijare mideng tabiriba punamakpu amuka hana khurumjari